Manipur Sarkar na rainwater harvesting ki thosil thorang paikhat kani hairibasi leichinda ten kapa malangda fura saba taduna tokani haina MPTF ke secretary Sapam Samungona karemna kre. DM University asi Kangkhung Chairaba University ama oire haina MSU gi President Peter Laishamna phongdokre. Amadi Synergic Engineering and Environment Solution na umangkan na hotnabada natana lamdam asigi naha kaya thabak piri. Kurumjari Times of Manipur nungtil gi pau meeting tabiri basingbu LUCHINGBI na taram nokchari hojik miyam da pau sandokta pizari. Manipur Sarkar na rainwater harvesting gi thosil thorang paikhat kani hairibasi leichilda ten kapa malangda pura saba taduna tokani haina Manipur People Democratic Front ki secretary Sapam Samungona phongdokre. Wafam asi ngasi Manipur Press Club ta pangthokpa paugi mifam amada phongdokhibani. Samungona makataraduna essential service ki manung chaliba PACD bu contract workers Piles committee semlaga chalai hanbagi policy asi achauba asoiba amani mipung khuding thaknanaba ising fanghananaba Bharat Sarkar na akanma meeting changli amarom daso Manipur gisu mipung khuding mak thaknanaba ising fanghananaba Sarkar asina honari haidana miyamda lauri adubu mari leinaba department ama oiriba PACD department asigi fibam kari oirige haibasi khanta haningai oi. Ising tungpham oriba mafam sing leiselaktre PACD department na miyamda ningthina ising fanghananaba ngamdringai kadaidagi rainwater harvesting taugadoribano asum nasum chathaduna leirabadi matam kharagi tungda water crisis soidana lakani haiki Pigadoba yamna prohibited oiba adugumba public land department bu karigi village committee semaga karigi casual masrong ate thamaga salaini kaiba wafam sidi state government gi yamna policy fail oiba ponema. For the last 7 years we have demanded to the government all the employees of this department should be regularized. Koi haidin mayamam lakreba sipai da habona do itari sipai da casual sipai ari casual rifleman contract police constable hapodana this department under the essential service maintenance lady bane aduna hariba mayam singa se state government ne yamna positive oiba thabak paikhat pigedabani Dem College na University olakpa matamda lamdam asigi miyam amasung mahairoi singna harau nakhiba adu ngasidi DM University asi Kangkhung Chairaba University ama oire haina All Manipur Student Union MSU gi President Peter Laishamna phongdokri. Ngasi MSU headquarter da pangthokiba paugi mifam amada mahakna makataraduna DM University ki regular vice chancellor amadi registrar leitabana maram oiraga teaching amadi non teaching staff sing lekhai tadabana maram oiraga syndicate member academic council amadi dinsu leitabana mahairoi singda khudongcha dabakaya mayokna hale. University asi Association of Indian University AIU gi member sing oidavana maram oiraga DM University da hojik tamliba mahairoi singna fanglakadaba certificate sing adu kangathang oire haiki. DM University da hojik tamliba mahairoi sing asigi fangakadaba certificate sing adu sanaba yaroidaba kangathang oigadaba certificate ama adu oire masita natana DM University da hojik tamliba mahairoi sing asigi registration number amta pibidaba amadi cultural and games activities singda is zone gi level da national level da international level gi thakta participate togadaba singado amata phangandre masi mayam gi asoiba singasa university amani de haga university amagi levam thokpa du leitabanani aduna RR suba vice chancellor RR suba registrar amadi university amagi levam thokpa body singado Lehen Drivawa, Emsuna, Dem University activity sing, Lona Hayengdagi, Logodriva, first semester undergraduate ki counseling, Yauna, Punna Tingjanjare, Masida, Tolopa, Fafata, Data Punamak, Palibalangak, Amadi, concerned authority na Pugadabani, Nasi, Mahiroi, Naunatamakadaba, Mahiro Singda, our setting to Pibi Yaroi, Mahirogi, Keregi Damakta, career da sanabiganu haina emsuna medagi thongda apil to lamdam asigi umang sing kannana honavada Synergy Engineering and Environment Solution na achoba thodang laurakli hiram asida Tom TV gi akhanaba paudam ama
Environment ki matangda akhang ahei activist amasung NGO kaya amana umang koktarakpagi mayokta kholau kaya laurabasu umang koktarakpadi ngasisu thingba ngamdri. Umang koktarakpana maram oiraga chahi khara asida ngasigi mirolna awaba kaya mayoknari. Khusem gi ising sauba aing asagi khal kairakpa kumgi nongju thagi khal lau singu dasu khudong chadaba kaya mayokna halle. Masimakna lamdam asida sathok marang kaina puthokpa ngamdabana hojik cheng afaba kg amada lupa 93 piri. Adum oinamak umangi pothok oiriba sing asi ngasigi khunai asigadi thadoknaba yadaba pothok amadi oiri. Adubu umang kange haiba tarabadi singi mahus sinba yaba pothok puthoknanaba honaba tangai fadri. Solar lighting, water heating dagi hauraga akoi biomass ta yam focus tawraga ji thabak sujaba akoi na hojik tawjabasina waste dagi energy on ba akoi lam dagi manghal laga laheliba sodas kumba agriculture waste kumba mayam sidagi akoi na kanaba singi replacement ama puthokjaba adu singi replacement se kena tawba akoi hojik phangiba yam best quality sahi dagi akoi gisina kilo ani 2 times hena phaba henba biomass briquette se अखोई की ऑब्जेक्टिव दी डिफोरेस्टेशन हंदा हनबा मणिपुर दा डिफोरेस्टेशन हंदा हनबा डिफोरेस्टेशन हंदा लगा अखोई लमदा मांगा तागा लरिबा पोट सिंगदगी कानबा पोट अमा सेमबा अदुगा मी मयाम अमा एम्प्लॉयमेंट जनरेट तवसे अखोई की मेन ऑब्जेक्टिव ओइजबा हिरम मसिगा मरी लैनना साइनर्जी इंजीनियरिंग एंड एनवायरमेंटल सॉल्यूशन हारिबा फॉर्म असिना लमदम असिदा सस्टेनेबल fuel gi solution ama pinanabagi pandamda lep laitana honari साइनर्जी gi kurau pokpi industrial area kaksingda lairiba briquette puthokpa plan asida nongmada ton kaya gi briquette puthokli umang wamang amasung labuk lamhangda fangba singtek watek unawana amadi ukup mayam asi sizinaraga saba briquettes sing asina lamdam asida sustainable fuel oina mahus sinba ngamgadra haibagi thajaba thamlakli. Startup Manipur scheme gi makhada revenue section da government of Manipur na senthang pithaduna chalaiba horiba synergy gi briquette plant asida hojik miyoi nimfu henbada thabak piri loina na lakliba sahi khara asida miyoi samri henbada thabak pibangamna nabagi pandamsu thamli. adu government gi project suba kanda aina awaba mayam ama thengnarakpado idi deforestation gi awaba adagi thabak phangdabagi awaba adu mayam do thengnarakpado aina government gi supply sei tawjararoi na ai government gi thika gum se tawjararoi na aina khanjagi bane masi tawba kanda ai se corruption si ju khara do expose tawda yarakta ba aduga chingman da chatpa kanda akoi lamgi naharon gum kai gum mane athinga yer pirapa kanda jam nuai da ba ki gum jam pokba adu mayam do tawba da gi ai isa gi manipur industry oin tawjaraga ai gi oiba innovative ideas ai gi oiba thought process ai gi oiba technology develop tawba adu pusalaga aigi lamgi mi me ama thabak pi bangam mas aigi objective ojaba maduna ingonda hena nungaiba satisfaction work satisfaction me amdoi phangjaba du tawra Government amasung stakeholder atopagi tengbang hena fanglabadi lamdam asida fuel crisis kharadang orabasu resolve tawduna umang wamang labuk lamhangda irai laina fangba utek watek unawana horai makup amadi charuna semba hena phaba amadi haksang sokhandaba fuel haibadi briquette puthoktuna umang koktharakpadasu achouba tengbang oigani haibagi wafam Bidhan Chandra Loitongba managing director Synergy Engineering and Environmental Solution na thamlakli. Sigi project se koi mai pak bangam jab se Manipur government da koi thank you hajening Manipur government yam thaga ningai oi Manipur government ki startup program aham first phase ki startup program ki revenue stage khalak padagi Manipur government na 30 lakh ki grandam bibi raga Bank of Baroda na 65 lakhs ki loan bibi bane karim the guarantee yaw de bida collateral yaw de bida madugi amount na koi ki project se in manufacturing facility se hawdok chabane ado Manipur government ki karigum startup policy do lairam jaga koi sigi manufacturing facilities se sigi scale da tawbang amni habse koi thajade ado Manipur government ki specifically chief minister da ai yam kanna kano nuai ba masung thagat jaba phongdok jari Manipur da natana malemgi tongan ba leipak kayada tongan ba company tararom lingduna
पुन्ना मियोय लिसिंग अनिगा चौंगारोम थबक पीरिबा इम्फाल की सगोलबन तेरा लोकराकपम लेकाइदा लेबा सलाई होल्डिंग्स प्राइवेट लिमिटेड की चेयरमैन अमनी मैनेजिंग डायरेक्टर नरेंगबम समर्जिता नेशनल अमेरिकन यूनिवर्सिटी ना डॉक्टर ऑफ ह्यूमैनिटीज ऑनरिस कौसा पीदुना इकाई खुमनख्री नरेंगबम समर्जिता डॉक्टर ऑफ ह्यूमैनिटीज अवार्ड असी ngarang थाईलैंड की सिटी स्क्वायर 1091/336 न्यू बैचपुरी रोड बैंकॉक तलेबा बैंकॉक पैलेस होटल दा नेशनल इंस्टीट्यूट फॉर एजुकेशन एंड रिसर्च न्यू दिल्ली इंडिया सिंधुना पांगथोकिबा थोरम अमदा खुदसिनखिबनी तोंगान तोंगान बलमदा सखंगलदुना खंगतलबा मियोय निपानदा डॉक्टर ऑफ ह्यूमैनिटीज अवार्ड पीबा अदुदा यावरखरबा इंडिया की ओइना मणिपुरदगी नरेंगबम समर्जित सिंहना महाक अमदी सलाइना लेपाक मियामगी तौजखिबा खरदु येंगलगा डॉक्टर ऑफ ह्यूमैनिटीज असी पिबिरकपसी नुंगाइबा फावी डॉक्टर ऑफ ह्यूमैनिटीज असी महाकना सलाई स्टैब्लिश तौदुना थबक थौदा कया पाइखलकपगा मरी लेनना बायोडाटा अमदी प्रोफाइल कौरकपदगी थारुबदगी पिरकपनी तसेंगनमक्ति मसी महाक अमसुंग महाकी सलाइगी थौमी सिंगना मणिपुर अवांग नोंगपोक खक नतना मालेमगी लेपाक कयादा मियोइबा खुनाइगिदमक इसागी फोटो कया पुथोक्तुना चौखटननबा होनरिबसिबु सखंगबिदुना पिबिरकपनी बसिना चौखट माइकैदा हेना चंगसिनबा ngamlagani haiki अभी सलाई आइनी एस्टाब्लिश तौरबा मतुंगा आइना फाउंडेट तौरबा मतुंगा मसी सलाइना योलिबा मसी संजलगिबा खुंदांगसिंग अमदी अखोइना तुंगदा तौरपदबा आगी रोड मैपसिंग असु रोड मैपसिंग अदु येंगलगा अमदी तोंगान तोंगान बाय कोइगे अतोप अतोपा एरिया सिंगदा अमदी अतोप अतोपा कंट्री सिंगदा अमदी लेहौरिबा पॉवर्टी लाइन दा लेरिबा मार्जिनल लाइन दा लेरिबा मयाम सिंगसि सोशली इकोनॉमिकली अमदी मागी पॉलिटिकली अखोइना सपोर्ट तौबा अमो ओइना सलाइगे अपुनबा मागी खोंचक असि येंगगा हाइबा डॉक्टरेट मागी डिग्री इन ह्यूमैनिटीज असि पिबिरकपनि इम्फाल ईस्ट की वाखादा साननबा थौरांग तौरिबा कल्चरल यूनिवर्सिटी की लमगी चयेतनबा थोक्लिबा असि कोकननबा ngasi कल्चर कंस्ट्रक्शन सपोर्टिंग कमिटी की मेंबर सिंग अमदी वाखागी प्रजा सिंगना पुन्ना फमिनदुना खना नैनख्री कमिटी की मेंबर सिंग अमदी वाखागी प्रजा कयासु सरुक याखिबा मिफम अदुना यूनिवर्सिटी सागदबा मफम अदुगी अकोइबगी फिबमसु येंगसिनखी लोइनना वाखागी प्रजा सिंगना सोखनिंगदबा मफम सिंग अदुसु येंखी मिफम मदुगी मतंगदा कमिटी की सेक्रेटरी इलांगबम नाउचाना यूनिवर्सिटी असी साबदा अयतप करिसु लेते अदुबु सागदबा मफम असिगी पाक चावबदा याहोनिंगदबा लमगी सरुक खरा यावखिदनबा थमलखिबा वाफम असी पुन्ना खनरे नाकलानी की वाफम सिंग खरा खरा हंदोकनदुना यासिननबा होनरी मखा तानसु फमिनदुना खनखिगनी हाइकी कल्चरल यूनिवर्सिटी साबगी मतंग से कोई मथक थोंबा कोई मरी लेनबा अथॉरिटी सिंगना जत्रा हुनखरबनिना होजिक मफम मसदा कोई कल्चरल यूनिवर्सिटी साबा सिदा कोई लाइकाय सिगी मियो सिंग अमदी केंद्र सिदा लाइरिबा क्लब सिंगा लोइनना वा फजन खनर मतुंगदा अखोगी मखोइना पामिबो वाखलोन अखोइना पामिबो वाखलोन सि खजि खजि खानतोनर मतुंगदा अखोई कल्चरल यूनिवर्सिटी सानबगी वाफम से अखोई जानबगी मतंग अमखक अखोई पोरकनबगीदमक्ता सेम साजरी वाखदा लेबा केस मुक्ता कौबा मियोय अमना फोंदोरकपदा यूनिवर्सिटी असी साबदा अयेत पकरी सुपीदे अदुबु सानब होनबदा कोमना हिंखोल लंपाक अमदी उयुंखोंग चिंगदुम असिगी थंबिरमु हाइबनी कमिटीगा ngasisu faminaduna wari sanare makha tanasu sanakigani haiki इपा इपू हाक्तकदगी लेरकबा मतेक अमा हाइतारेको कोमलायंगोल लंपाक अमदि उयुम खोंगचिंगदुम असे अखोइगी यामना मरुइबा मफम अमा ओइबना मसिदंग थंबिरमो अतैदि लोइना साबियु हाइजेबजिनी अदुगा लोइना अखोइना हाइजरिबा मफम मसिदा कैगुमा येसल खोसरतना तौजा मतेंग कनो तौसला अबदि सजन खोसन नतना अबदि क्यारेंस ताना अबदि ऑप्शन बतारा अबदि कोइ सुंगोंग अमोय मणिपुर गवर्नमेंट कॉलेज की ओजा सिंगना पुनसिंदुना सेंबा मिशन ट्रांसफॉर्मेशन ऑफ गवर्नमेंट स्कूल हाइना मिंगथोनबा ग्रुप असिना हौखिबा मेगी कुन तरुक्तगी जोन 1 दगी 5 फाउबगी मनुंगदा लेबा गवर्नमेंट स्कूल सिंगदगी महैरोय चहुंगा यांखै मंगाना सरुक यादुना पांगथोखिबा अहानबा जोनल लेवल कंपटीशन दा मकोक मथंग तारखरबा महैरोय सिंगदा मनामतुम यंथोखरे ngasi Imphal College Jubilee Hall da pangthokhiba thoram aduda Mission Transformation of Government School gi member oriba primary school gi oza Khumantem Kisorna miyamna sothare haina khaliba government school gi mahairoi sing asi fagat hannanabagi wakhalonda tongan ba subject singda competition asi pangthokpani
masina mahiroi singda honaningba amadi mithoi mihenba oiningbagi wakhal poanbak ngamgani khalli haiki competitive atmosphere am bhawan baitare ajiki matanda competition ngata ni leise kitang class 12 ka gadi competition ngata ni leite je makogi ado competition je hoi pi ngai dagi government schools ki mayamna sotari na khali baje koina kitang singkhatna bo honna bagi mission na koi tawjari base sidaida angang se na makoi honna jaman da koina encourage to biba sidagi adugumba makhan ki kanwani hai riba competition na se koi gi May 26 da koi gi Johnson Higher Secondary School da zone manga gi haibdi zone 1 2 3 4 amadi wangoi zone hariba district koi gi zone manga sigi satra sahum yang khaimungna participate tawi yam phajana mission mai pak e adu ngasi jana akoi gi hariba competition mai pak ba sing adugi akoi gi makoi bu pungni thogot poina award function na sijaban pau gi parak thatna aten break amatang nominasi Laliba June gi tarik kun dagi horaga July gi tarik ta phawo pangthok doriba DS Enterprises ka samthongna khudol tamjaba mamang se hida pangthokbagum handaksu anina suboina Imphal International Trade Fair Cum Expo 2019 thalgram thamai banda pangthok sagadori hairiba Trade Fair Cum Expo ashida mapalam gi lebak sing haibadi Thailand, Nepal, Bhutan, amadi Pakistan asina chingba countries sing dagi khal makha kaya gi laiteng oiraba stall sing uba phangbilagani hairiba expo sida heavy discount gi facility su phangbigani hairiba expo sida ahumba monda yonggi household kayam su phangbilagani hairiba yong sida mayam su saru labiyo mayam soidana lakpiyo Hello. Hello. Pakhong ama chalake. Chalu ne. Chahi amagi plan toge haradi. O phau pambi thabiyo. Okay. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba school du da dum changne na coaching tohonba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su puthokraba. Khwaidagi chawba, nanba, khwaidagi phaba school. Last pakhong. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. break ki matungda makhataba pau pizari thongju kendra gi manung chanba uchekon khunauda matam kaya gi mamangdagi turel khongnung phunjin badagi ising fangdabagi awaba mayok naduna lakhiba adu kokhananaba gi pandamda uchekon nongchup jila parisad ki member seram nekena turel khongnung kokthok tuna pukri oina semnanaba thabak haukhre nongju pantha laklabasu iksing yoksing pham leiramdaba adu member asina pukri onthoktuna ising fangananaba honarakpa asi yamna nungaiba poi haina lekai miyamna fongdorakli aduna hanadagi isingi awabje mayamje leibanina khoi sumaina khoi ajekon nongchuki jila paisa lengbirak tana akhoi sumaina semjaba je akhoi gi makai dagi yam nungaijaba akhoi papel mado ojai Humbudra Suba Van Mahasaf Kamari Lenana Forest Department Center Circle Kurkul Youth Club KYC Nord Amadi Foundation for Rejuvenating Environment Socio-Economy and Health Fresna Punasinduna Kurkul Model Standard High School da Nongmagi Oiba Tree Plantation Cum Awareness Program ama pangthokre Thauram adugi saruk ama oina school gi akoibada u chara kaya su thaki Thauram aduga mari lenana KYC gi president Kangabam Mohena ngasi malem gi oina mahausa gi khal kaitharakliba asidagi kharadang oirabasu hanthananabagi pandamda ngasi gi u thabagi thoramasi pangthokpani haiki tumda pamiba adu thoidona koi satu satu singsiki shows to dino habida aku lady bus mapam Tungda club ki member amadi mahairoi signa u thabana piba kanaba kayagi matangda khananainaki
Lamdam asigi yumbirel singbu mayai kava nisadagi lapna thamsi hairabadi lamdam asigi club mayra paibi yumgi ahal laman sing amadi police personnel singa punna khusamnaduna nisagi mayokta khongthang changsin minanaba yamna tangai fade haina haingang police station gi provisionary officer in charge Arambam Gitanjalina Fongdokre ngasi haingang Kangjebung ground gi community hall da Manipur State Legal Service Authority gi meeting makhada district level Legal Service Authority Imphal isna sinduna drug abuse, illicit trafficking and mob violence haiba hiramda nongmagi oiba legal awareness ki thoram aduda mahakna makha taraduna mamangda haingang PS ki manungda mayai kaba nisa cha thakpa thingnanaba khongjang kya changsin kiba laikre tawbatabu miyoi kaya ama fakiba tarabasu police amadi miya marakta karigumba bab tanaba watpana khudong chadaba kaya mayoknaki hairibasing asi makha tana thoktanaba miyamnasu legal gi oiba niyom khara punna bab taminaba changbana asigumba awareness program asi pangthokpani haina fongdokhi Go Exploring Haiba Wakalonda 2016 the Linkhatuna 2017 register Taukiva Thangjing Thampers Moirang TTM gi Ani Suba Mapok Kumon gi Thoram ngasi Glory Children Home da Pangthokre Thoram aduda TTM gi Secretary M Yaifaba President S William Treasurer K Kishan amasung Glory Children Home gi staff K S Surjitna athoiba mitunglen oina sarugyaki Children Home asida lairiba angang singda club asina ngamjaba exercise book eraser pencil column na chingba kaya piduna ngamjaba mating pangki Thorongi saruk amahoina home asigi angang singbasu free health check up su tauki Thoram aduga mari lainana S William na Bullet Riders Club asi Go Exploring haiba wakalonda linkhat pagaloinana explore tawba chatpa mafam aduda awa ana tarba miyoi singbu club asi gi maikaidagi mateng pangduna lakli makhata nasu Manipur gi mafam kaya dasu angama mateng pangkhigani haiki restart tawbagi matungda aikoina dengi na ba chuchampur gi mafam amda su akoi mateng pangba chachaure dui mathangda akoi gi anniversary oina first anniversary su mafam asida Glory Children Home Thamnapu piwi da leiba sida tawkhre aduga second hantak lai si su amuk second gi si su akoi sida amuk tawse na akoi angang mayam si makoi gi apamba kaino inchang ama hangaga inchang mathel ama hangaga koi kari chaningi hai matamda si chaningi haibadai koi ngasi moi apambodo thongaga pijanabagi damakta koi mafam asida mu lakchabane aduga makoi gi anaba yauramme angang myam maraksida koi doctor kaure doctor koi gi iraktagi doctor prathamani mana yengiramme mana health checkup ama loi Haukiba chahi lisingani tarataruki October gi kuntareta Assam gi Dibrugarh district tagi Navakanta Patir Kauba engineering amana government thabak fangangani haiduna lupa lakh tara gi senfam laukibagi thodokka mari leinana fakiba adugi investigation chatharakpada matam adugi Assam Public Service Commission gi chairman oiramba Rakesh Paul amadi member khara Dibrugarh police na fagatlaki Matung tarakpada mathang manau naina sen piraga thabak changlakhiba ACS amadi APS na chingba officer yankhai mapan fagalaki amasung police amadi judicial custody da thamki thodok asigi investigation ngasi su chathari amadi Guwahati High Court na masigi wild chathari masigi matangda Assam gi bureau chief Guwahati dagi report ama High Court na ai isab angna panjakhiba PIL 2015 da lekiba order do akhoi hoji leiriba sorbando sonal government na aigi mathakta su case panbi rakhibani moina review petition gi damakta 2015 gi honorable Guwahati High Court ki order da inquiry commission retired judge amagi under da inquiry to bagi wafam lekhibani madugi mathakta case palakibani adugi review petition da handakta dismiss oigre dismiss oikibedugi matungina adi inquiry commission retired judge amagi under da masi APSC ki scheme se inquire to godibini haibagi order lekhre democracy panba laingak asida maroi wa thodang logodoriba bureaucrat sing asi matik chaba mioi khanbiduna asumna senja thumja toba natraga sanga leba kangbu nata oiragadi good governance amadi afaba khunai amagi manglan arembani tawigumsung nata pamai season aduna mai paknaba hotnaraba singda Assamgi APSC gi cash for job scam fagatnariba asigi thodok asina sungsoi soidana para amadi tambiragani cameraman Kaisam Manglem galoena Hamanta Moyangthem Times of Manipur Guwahati Sapam's Family Foundation is Sinduna Nirak Suba Meritorious Prize Distribution Kam
12 Family Get Together gi thoram ngasi GM Hall da pangthokre thoram maduda NEIDP gi Vice President Sapam Kunjakeshona athoiba mithunglen oiki thoram aduga mari leinana chahiye sigi oina bosem amadi kosem na loba class 10 amadi 12 ta mai paglakhraba Sapam sagai gi mahairoi singda khudol potpi duna pukning thogatki Better Vision, Better Academic Cyber Thimda ngasi nongmagi oiba awareness program ama ngasi Personality Development Training Center Wangkhai Ayang Palina Sinduna Center asida pangthokre Thauram aduda saruk yakiba Horizon Hospital and Research Institute Porompat Imphal East ki Managing Director Dr. Yaimana Miyoibagi Kayat Singhi Manungda Maruoiba ma oiriba mit asi chekshin ba thorang lahogdabadagi mit tang ba haibadu oiki maramaduna matam khudingmakta chekshin na thamnana ba hotnasi haiki population sida koina kari toroga karmain toroga angang singida advice piraga karamba step laukhalaga kana gadege haibaduni koina si advice tawsiribase aduga query tawbirakpa kya lai angang orineda kari tawba adagi angang orinede mami turokta banungdang dami dudaba potaba masi matangda su kya ama hangbirai aduga masina angang sing ta horoga se vitamin A deficiency dagi midu daba yawi adagi masi koina vitamin A yam saraga ugani haiba siguma mayam amasu koina kanabi advice tawse aduga thang ten paiba atumba adagi salangsa pairaga sanaba siguma ji sanadana advice kya amasu ngasi bijabane asina angang sing da benefit kya legane na ikhaje matam manghanda vida angang gai se tuition tang thabi mahutta hena afaba na kan khangna na damak te awareness have se kra toina sandok piu have se koi hidam basu training center sidagi sandok sa ge aduga samna live de school da college da tuition tang tamaga larik abtang tamaga afaba sa do oisi matandi parents ne khadang semdok piyo afaba oisi haber gadi magi kok ten khongbo phajan ba have se da ka lai have se ai mote thamjage ngasi ayuk Jiribam Olympic Association ZOA Jiribam na sinduna ZOA Jiribam gi office ta Olympic Day Run 2019 gi thoram pangthokre Olympic Run adu M Movie Singh SP Jiribam na Jiribam ima kaithel mamang dagi lamthaki Olympic Run ase Jiribam gi Babupara Chandrapur tamna chelaga matung amuk ZOA Jiribam office ta panthung oiki thoram asigi matangda M Brajakanta Singh President ZOA Jiribam na aikoina sanababu yokhatpa amadi aikoi pumba fitness oina leinabagi pandamda achieve learn amadi discover haiba thimda Olympic Run pangthokpani haiki aikoigi FX Body Association mayam asidagi aikoina kano mayam se aikoigi member mayam se logjaraga aikoigi leiriba member single loinana nom relax over haidai ko aikoigi Olympic Run nasina biriba aikoida kanabasi ngasai mayam si phamjamdana ade kan tawna leiruba mayam si aikoina nom relax over asi Olympic ki maru oiba thimdi ngasai nom mayam si relax tawduna aikoigi run mate ama chianba Sekmaizing da leiba Salai Universal Academy gi oza amadi staff singna Salai gi Managing Director Samarjit ki meeting makhada Sekmaizing da leiba yum amadi dukan taret maina chakhiba mafum adugi awabatarba imungda lupa lising yangkhai amadi imung adugi angang singna lairik tambada sinagadaba boy kolom sing khusinakre Khongsad aduda saruk yakiba Salai Universal Academy gi Managing Secretary Nongmaithem Sanjoina awabatarba imung asigi angang mari Salai Universal Academy da lairik tami makoina lairik matamba matamdasu school asigi maikaidagi pangba yaba mateng pangani su haiki koige Smart Universal Academy koi Salai Holdings Private Limited ki subsidiary unit amoina lejariba Smart Universal Academy Sangmaijin kuno gi maikai degi magi staff singi maikai degi amadi Salai Holdings ki maikai degi koina hariba victim family sing asida koigi site gi koigi kaikum najariba chairman Narem Samarjit ki magi instruction makada koi lupa lising yang kai kaktang makoi gi dama koi mateng pang basu laksabani Paugi marakthadna amuka suhanna break amatang nominasi My name is Kumkumgang May. I'm a student of COMET. COMET's teaching techniques and tips for exam were very helpful.
The teachers are very supportive, which inspired me to do well in my exam. I want to thank Comet for guiding me and supporting me throughout my preparation for the exam. In my opinion, Comet is the best coaching center. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur ki mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda makataba pau pizari sa san lona lalon magi thabak tawbani haiba naha ama BSF na nongmaina kaptuna hadkhre laikhitrabagi imung manungadi laikhitraba naha adu masagi mayumdagi faduna pukraba matungda nongmaina kaptuna hadkhibani haina maral siri thogdog asigi matangda police tagi phangba paugi matung inadi ngarang numidang Indo Bangla International Border oiriba West Tripura gi Sepahi Jarjala district ki Sonamurada laibak thiba thogdo adu thokibani laikhidraba mioi adugi maming Sarif Mia atopagi mingna tuhin kawi Sonamuragi Putia village tagini BSF ki maikai tagidi Indo Bangla gi mai ngamkhaiga ngarang ayuk anganbada lona sasan lalonba mioi kangbu ama lakpa uki maduda BSF ki kanguna lepnana bakhanganbada 10 kapsinduna attack tawrakpadagi BSF na nongmai kapagi thogdokta mioi ama laikhitabani hairi Kulai Paibayawna organization kharana dukan singdagi namduna tax khongatlakpagi mayokta Dimapur Chamber of Commerce and Industry DCCI na mapum oiba thodang lauduna ngarang mafam aduda lalon itik tawba mioi lising amaromna saruk yaduna Dimapur gi Durga Mandir da pangthokhiba mifamna lawkhiba warep ki matung ina ngasi Dimapur town gi akoibada leiba dukan sing thong londuna yaningdaba phongdokhre Khongjang aduna maram oiduna Dimapur town khuntak lansibaga chap manakre Mamang thagi kunga mangada Nagaland gi Tabu village ta Assam Rifles ki mathakta landaduna air personnel ani hat khiba mari na asok apan nanghan khiba gi thodokta mapum moina chenava NSCN ke yung on fraction gi Major General Yang Hang atopagi mingna mopa yauna mahakna naknaba lanmi ani Assam Rifles ki kanguna tha asigi kunga mathoida Mon district ta chathakhiba operation da fagat pangamle hairi Ningsingba yabadi thodok adu thokraba matung tha asigi mangada Nagaland da laklamba Indian Army gi GOC in charge in chief Eastern Command Lieutenant General MM Naravanena thodok adu da chenava sing faba ngambada lupalak manga gi mana pigani haina lauthokibasu leikrabani Assam da National Register of Citizens NRC chanakhibaga loinana chahi asigi June 13 da pangthokhiba list aduda asoiba amadi aranba kaya yaure haibagi wakat sing lakpadagi nauna semdoklaba NRC gi list ta tha asigi 13 ta fonglagani haina NRC gi State Coordinator Office na lauthokre Mamang chahida NRC chatnaba haurakpada mioi crore ahunga lakh kunga mapanna application tharakpagi manungda mioi crore aniga lakh marfuga mapan final draft oina fongkhibani mioi lakh nifu rom NRC gi manung chanba ngamhaudabadagi mioi lakh 13 na claimant objection lakhibadagi yengsinnabagi thabak chathaduna lakhibani Jammu and Kashmir ki Sopian district ki Daramdora area da ngasi ayuk security force na chathakhiba operation manungda khulai paiba lalauba singa nongmai kapna bagi thodokta lalauba mari hatkre makhatana Indian Army na thodok thokpham gi akoiba mafam singda operation chathari laikhidraba lalauba singa du karamba group kino haiba khangmangamdri operation adu da khulai kayasu phagat pangamle hairi
Uttar Pradesh Police ki kangbuna akhanaba paw ama fangbadagi chathakiba operation da Gengor Village Daniyam gi wangmada hangba nongmai safam ama thugaiba ngamkhre ngasi ayuk chathakiba operation aduda nongmai sabada chenaba miyoi ama fagatpa ngambaga loinana pistol manga saba loidriba nongmai taruk phangle khulaiga konana fagalaba miyoi adugi maming Alisan Kawi mahak police na lupa lising kunga manga gi reward lauthokraba miyoi ni hairi Nakan Amaromda ngarang Samli District ki Bibipur Jalahalabad village da masak khangdaba singna Bablu Kauba Longmi ama nongmaina kaptuna hatlamle hairi Ngasi ayuk New Delhi gi Dr. Ram Manohar Lohia Hospital manungda khangaudana mai haurakpadagi hospital adu da leiriba patient sing mipainaba poknavaga loinana thawai hingnanaba hospital gi wangmada chenthokna khibadagi angakpa ama oinakre Mai chaglakpa aduna maram oiraga hospital aduda leiba patient Chanirom Hospital Authority na safagadaba mafamda puthoktuna thamki Thaudok adu hek thokkibaga Union Health Minister Dr. Harsh Vardhan Health Secretary Preeti Sudan amadi atei senior officer sing laktuna hospital adugi fibam yengsinkre Myanmar lengakna irang leiriba Rakhine State ta internet service thingzinanaba telecom service provider singda khangankre Rakhine da hozik Burmese army ga akanaba mawongda lalauba singa khutthoknari Ministry of Transport and Communication na telecom company singda Rakhine State ki achoba town mapan amadi yumthangnariba Chin State ta law and order da akaiba pirakpa yaba amasung internet senaduna aina yadaba thabak sing chatharakpa yai haibagi chingnaba leibana Maraki oina internet service tingjinanaba khangalakpani adubu ministry gi miyoi singna media na hangba wahang singi paukhumdi pirakhidi haina Telenor Group na haiki ningsingba yaba amana lisingani tarata ARSA na Burmese army da khut tharubadagi army na tankhairakpada Rakhine dagi Rohingya Muslim lakh taret ka lising kunthrarom Bangladesh lomda chenkhiba leikre UN investigator singna Myanmar army gi makok thongba official singi mathakta miyam hatpa gang rape tawba amadi mai thabagi maralda oil sathananaba kayarak haikhrabasu Myanmar army nadi maral yazadribani ngasi ayuk phone kiba Manipur gi pause singda kari kari maroiba pau yaukhibage habidu mayam punamutang khangminasi Lamjingba Times Chief Minister gi Green Manipur Mission hodokre khun khudingmaki akoibada umang semgat lasi Chief Minister Manipur singna horkom khangna chatlabadi afaba oigani khamchan Sangai Express Chief Minister na Green Manipur Mission hodokre Modi na sakiba wasak sing thabakta onthorakani Biswajit Imphal lanpham gi 105 subaning sing thoram pangthokre lenga ki kokila loba singa mathang round gi wari sanaragani Nambul lam khopchin basing lokcho u government building singda nongi ising liduna thamnana bagi thabak pai khalakadawri pokna firm Chief Minister gi Green Mission Manipur launch tawkre khungang khudingmakta lam ekar manga dagi tara fawba pak chawba umang semgat lagani biren hiram kyada Japan amadi Manipur gi marakta afaba mari leirak lagani hiram su Kenji tender tawdana work order yaudana institute saba hokre Naharol gi thaudang Chief Minister's Green Manipur Mission CM na hodokre umang semgat kani hairabadi khungang da leiba khasland area khulgiming da onthokani CM Japanese sikna masagi tradition amasung horokpham khangna chatpagum Manipur singna su satlabadi afaba khunai ama oigani wai camp jan Miyoi Samri Hen bada thabak pinaba pandam thamli Managing Director Huyal Lan Pau Pause asna Governor Dr. Nazma Heptulaga akhanana unarubagi paudam Manipur nungsi lamdam sigi miyambusu nungsi Governor Dr. Nazma Heptula Sana Laibak Manipur amasung Japan gi marakta hena phaba mari leiraklagani Hiramatchu Seats Complex ta Chief Minister gi Green Manipur Mission hodokre khungang khudingda umang semgatkani CM Police personnel dagi mayai kaba tablet heroin fare Ichel Express Chief Minister gi Green Manipur Mission official oina launch tawkre Poppy Pambi Thabasingna Russian Harka hena haplubana Chingi lehau amadi laibak laisa chesingdananaba maram oihalli CM Kurau Poppy gi briquette plan na environment so ondanaba anobasing puthokpa ngamle Iraibak Manipur picture abasu haksal gi lamda atai state singdagi tathaba laite Alexander Kumar
खासलैंड एरिया ओइरबसु उमंग सेमगतपदा थवाई यावरबदी खुल अदुदा नामा पानगनी पोस्टर कैंपेन मफम क्यादा पांगथोखरे अरोइबदा मरोइबा पाव अमुकन पिजरी मणिपुर सरकार रेन वाटर हार्वेस्टिंग की थौसल थौरांग पाइखटकनी हारिबसी लैचिलदा तेन कापा मालंगदा पुरा साब तादुना तोकनी हाइना MPTF की सेक्रेटरी सापम समूंगौना करेम नखरी DM यूनिवर्सिटी असी कांगखोंग चाइरबा यूनिवर्सिटी अमा ओइरे हाइना MSU की प्रेसिडेंट पेटर लाइश्रमना फोंदोक्री अमदी सिनर्जी इंजीनियरिंग एंड एनवायरनमेंट सॉल्यूशन उमंग कन्ननब होनबदा नतना लमदम असिगी नहा कया थबक पीरी हौजिकी ओइनदी टाइम्स ऑफ मणिपुर नुंगथिलगी पाव मतंग असिदा लोइसिनजरे मीटिंग ताबिरिबसिंगबु अमुकना खुरुमजरी।